ngasi phongkiba tongan manipuri sifhongsing amasum thokiba thawdo wathoksingdigi maruoibe I pausing khongasaraga manipur top channel gi maikeidigi mayamda thamjagi ahanbada mikhal February 19 March 5 oina pangthoklagani mikhal ngak senanaba paramilitary force company chahum nibidu yankhai manipur thonglare heba pawmusu phongli Taragani Suba Manipur Legislative Assembly Mikhal Gimatam Election Commission and Nauna Lep Kibagaloina February Kungani Panamasu Mars Manga Doina Bot Hadaragani Haina Commission and Latokre Election Commission of India Gi Secretary Sanjeev Kumar Prasana Tokpasirol Amanahai Manipur Legislative Assembly Mikhal Gimatam Hokiba January Nipan Latokibani Masigi Makasa Trakbada Mikhal Sigidama Ahanba Face Notification February Amada Tokre Amasum Anisuba Face Notification February Marie the Tokibani Luna February Kungatareta Ahanba Face Keyboard Hadanaraga Mars Ahumda Anisuba Tanga Keyboard Hadanaba Matam Lep Kibani Commission Gisip Election Commissioner Susil Sandrana Lusingba Tim Amana Haukiba February Tarit Amasum Nipanda Numit Ninigi Concert Manipur Lamki Election Commission of India Gi Concert Adugi Manunda Political Party Sing Sip Secretary Director General of Police Amasum Atay State Level Officer Sing Sip Electoral Officer District Election Officer Amasum Superintendent of Police Amasum Director General Assam Rifle Amasum Atay Law Enforcement Agency Sing Amadi Atay Stakeholders Sing Unaki Baduda Tuan issue Sing Amasum Ground Situation Stakeholders Sing Digi Kangalak Lakhi and Spali Pausina Makatana High Pangto Kodriba Mikhalasi Yang State Sigidam Security Force Company Sahum Taraknaba ECI da E0 Taduna Haja Kibalekre Hauzu Pawi Oina CIPF ki company sa Magiyankai State Sigidam allotment order Tokibalekre High Company sa Magiyankai Sigimanung the company Yankai di Manipur Tumladuna Matauto Bahonakre Company Yankai si the Central Reserve Police Force CRPF ki company Tara Border Security Force BSF ki company Tarakatare Central Industrial Security Force CSF ki company Manga Amasum SSB ki company Nipan Amadi Indo Tibetan Border Police ITBP ki company Tara Sini Hainasu Paus na Fundurakli Atopa Pau Manamo Zeri degi escort Toroga Purakpa truck Anigi driver Lambi degi Fahore Manipur Miam gi Sanana Basing Puduna Manipur Police Commando gi personnel Sinangak Selaga Zeri Bamdigi Purakpa truck Anigi driver Ani Lamkhang the Kulai Pibis in a Namduna Gadi Kamalaga Padana Puki Badegi Nasinumidang Atimba Pau Tibakang than lady Police the Pama Pau Nice Kang the Kulai Pibakang Woman Lamkhang the Gay Hijack Tokraba driver Ani Edudi Amana Yeri Pok Kaina Bilis the Gi Kangbam Brazamani say Yankigum the Apopigimi Sushen Kawi Mark Ziri Bamdigi FCI gi Sing Purugi Impal the Lakpani Amasum Sawum Mum the Leba FCI gi go down the Sing Adu Tagadabani Magna Tauriba truck Aduki number MN019223 ni Atopa driver Aduna Silsargi Moragan Bilistigi Inau say Nifuga Manga Apopigiming Kambi Kawi Magna Purakli Basing Aduna Tawala Leba FCI gi go down the Tagadabani Paus na Makatana High Hokiba Mikrane si Impal Ziribum Lambidis at Pagarisinda Sakang the Bissing takes Kombigi Tabaks at Tadi have a pau from Wadigi Tawaina Ziribum the Matau Duna Ladipa Police Manipur Police ki Commando Kambu Amana Lambi Matik Adu Pau escort Toraga Lakibani Mauk Sagumna Police Commando Gigari Anikakna Mamang Masu Maninda Satlaga Sing Pupatra Kunga Mangarom Ziribum Digi escort Toraga Lakibani Truck Sing Aduna Tamenong District ki Toxin Subdivision ki Manung Sana Leba New Kaifunda Yorok pada Sakang the Bukulai Paiba Mui Karana Kutlai Tuna Lambi Tatlaga Tangana Lakpa truck Anigi driver Sing Adu Ngasi Yuki Pung Mapalum Tarak pada Farga Pukibani Truck Sing Adu New Kaifunda gi Angamba Tagot Pamapamda Hunduk Ramlaga driver Ani Edu Kidnap Toki Habadu Kaina Tang the Kang Rakibani Kudak Jiribam District Police ki Kamano Kambu Sing Tom Zilaktuna Pakiba driver Ani Edu Rescue Taunanaba Operation Sataki Adu Numidang Atimba Power driver Ani Edu Rescue Taubalati Latri Hensu Paus Makatana Fundurakli Atopa Pau Mana High Court ki order Lana Lauduna Mingset Tianana Bohonari Digangmai High Court of Manipur February any the Taki order Amabulana one to Piraga Mui Karana Maki Mingset Tianana Bohonari Haina Nungba Assembly Constituency the BJP Gimerib Odiba Tabaki Potaraba IAS officer Digangmai Fundokre Ngasi Mari Lainaba returning officer the Maki Mirep se Pisinba Lapada Digang Maina Pomising na Hungdoki Madudi High Court ki order Aduga Mahagna Bot Lepaga Mari Lainadi IAS officer ama resignation to Bomatam the Logi Matung Ina competent authority na Wapam Anikak Yangsili Magoy Singa the officer Aduda
outstanding due lairibra amasum officer adugi vigilance status aduni amasum competent authority na mari leinaba service record punamak yengsilaba matungna maki mathakta due amata leitre haibaga loinana vigilance clearance certificate piraba matungda madu in the government ki department of personnel da thabadagi mahaki resignation aduda ayaba pirakhibani haina supalakhi atopa paw manamo Lami Singh Hat Pigi case the minister gi Machanupa bail Pikhre mangonda siriba maran Singh aduda high court na ho hangkhre Uttar Pradesh ki Lakhimpur Kheri da haukiba sahida Lami protester Singh Hat ki ba thagdokta maru oina senariba union minister Ajay Mishra teni gi Machanupa Ashish Mishra ngasi Allahabad high court da bail Pikhre high court aduna Ashish Mishra da bail piraduna ma ki mathakta siriba maral Singh adugi matangda wangangkhre amasum police ki investigation adu yakhidre sayenaba wathok oiraba farm lo ohum adugi mayokta pangthokpa protest ki khongjang amada Lakhimpur Kheri da Longmi Mari amasum journalist ama takhai khiba Mahindra Thar SUV hi adu Ashish Mishra na thobuni haina maral siri numit kyani gi tungda mahak phakhi SUV amana yang na thaujilaga Longmi Singh takhai khiba du utkhiba video amana asaw pon ke masum thamoi sonki Namin aduda Lakhimpur Kheri da miyoi nipan siki Longmi Singh gari aduna takhai khiba dugi matung tholakhiba hingsa da BJP worker ani yauna miyoi ahum amagasu sikhi haina pausna su phongdorakli atopa paw manamu thabak lakhot haudrabadi Afghan Angang Singh siraba yai UNICEF karigumba thabak tuna lakhot haudaba tarabadi sathina masi oiba chinja watpadagi Afghanistan Angang Lakh tara sibi yai haina UNICEF na wamang yanduna section na baikre Yum Sakasa Numita Twitter Wangang Laduna UN agency aduna say ani suraba anga amagi thaudodu panki amasum equid watery diarrhea digi handakta fagalakhiba masagi say ani khakta ngairiba Soriana amok hana hospital da handaki asidana edema amasum wasting digi naduna pukhalakre Soriana nabadagi fagalakwa du laktana ngaiduna maki mama aduna haukiba sayol ani maki famung nakanda lerakli Madugi makhataba Twitter UNICEF na athuba thabak lokhatpa tawdrabadi sathiba acute malnutrition digi angang tara sirba yai haikre malnutrition digi awaba mayuknariba angang sing masing adu lakh nifuga mari romni haina Taliban gi Ministry of Public Health na phongdokre haina spalakli atopa pawmana nisikanda sapam na khwaidigi paisa paiba media poire taragani to suba Manipur Legislative Assembly gi oina haujuk phawbada media Oinaba nomination file torokiba candidate singi manungna kaisamthong kendra independent merit nisikanta sapamna khwaidigi hena sel paiba candidate oire nisikanta sapamna file torokiba election affidavit ki matungina ma ki oiba asset asi punna crore kun go humdoiga lakh yankhai ga mapan ga lising humfu ga taruka supnagi taraga tareka point tare ni waki loinabi es anandita gi asset na lupa Crore mangaga lakh hundraga lising kuntraga mapanga sahumga humfuga nipanga point nifuga marini nisikanta si hauji sanga express boxi gi mapusu oiribani han phongdorakli loisilakpoina to papaw amana Subhash Chandra gi yumna nomai kapsilamle ngara numidang pung taraga mathogi mini nifurom tabada kairau AC gi manung sanba wangkhem khul lairembi laikai da leiba Yensembam Subhash Chandra say nifuga nipan apokpa laikhidraba wai netra kauba miwe amagi mayumda sakhangdabsing numai round nipalom kapsilamle haina wangkhem nongmai leima youth club ki general secretary oina thaupuriba singakham Sobananda mitaina paumising phongdokre mana makatana phongdorakpadagi phangba paugi matung ina Subhash Chandra si kendra si the NPP gi ticket oiriba MD Nasiruddin Ilis Baboy gi active worker oiba miwe mane Ngarai hing sakang da bamiyoy sing na laklaga numay kapsila madagi maki yum da khamdun leiba maruti gypsy amaga tata iris amaga da numay maru amamam panbagi da famlayramki loina na kaptriba 9mm gi pistol numay maru amasung phangbaga loina na ihing adu da numay round kyasu blank fire toromki bane thaudo asi laikai gi maira paibi singna thongal da phamnarambadigi sangkhraba matung thokpo oibana nongmai du kanana kaplambano haiba khangmangamdri nakalamaromna nongmai kapsilambagi thaudo sibu yaningdaba phongdoktuna Subhash Chandra gi thongal da laikai dugi maira paibi singamadi nahasingna wakat mifam phamduna protest tawkhre haina su phongdorakli lakliba April thada pangthokadoriba Jawahar Navodaya Vidyalaya gi entrance exam da sauna mai pakpa ngamnaba vector tutorials Imphalna online crash course
क्लासेस 6 अमसुम 9 हौजगदौरी फेब्रुवारी तारीख 19 हौजगदौबा कोर्स असी निमित 45 सुबना पांथोकजगनी इंटरनेट फैसिलिटी लेबा मफम अमा हेक्तदगी याव याब कोर्स असिदा यावबी हौदुना नवोदया एडमिशन फंगौबगी खुदोंग चाबसे लौबिहौ लोइना ट्यूटोरियल्स असिना क्लास 10 बोसेम की रेगुलर फाउंडेशन कोर्स फेब्रुवारी 19 हौजगनी अकुप मरोगी दमक पिजरिब कॉन्टैक्ट डिटेल्स सिंग असिदा पाव फॉबियु